Pau Pizari. Handak Tahaidokiba Class 10 exam da 19th Subi position Tarakibi Sapam Payal Gi Paudam. Pony TV na Sandokraba Matung. Miyam na lepta na mating pangarakli. Lainga ki thabak ngaida na isa na isa bu thabak pisaduna. Irongdom lepta bang ngami haiba maitay panggal maraktagi akhiru na khudam ama oin ulakli. Yum da vaccine kapi yu haidina chatlaba faubada Manipur da vaccine kapagi chang yamna nemli haina Dr. Sapam Ranjana nungaitaba phongdokre. Amadi India da haukiba pungkun marida nauna COVID-19 positive oiba miyoi lising kun chamaga kuntraga mapan thengnakre amadi miyoi kuntraga nipana lekhitre. Krumzari, Dayapati Senjamna, Housing Nungchilgi Pony TV News Update, Pizari. Modern College Alumni Association Gi President W. Modhu Chandrana Luchingba Team Amana, Handak Pangtokiba Class 10 Gi Exam Gi 19 Position Yaurakrabi, Sapam Payalda Sel Oina Lupalising Taragi Mating Pangkre. Association Asina Pony TV Gi exclusive interview Ama Yeng Lubadagi Kanglakpani Haide. Sapam Payal Bumiyam na mating pangbiduna, mahang na pamjariba medical gi manglan adu mangfauna na ba mating pangbiyo hay na abil sutaurake. Amaromda Manipuri saknay raba sa isakpa, B. Kunja Bihari Sarmanasu Sapam Payal da sel oy na lupalising mga gi mating pangkre. Lairik hairaba kaya ngasi lainga ki thabak ngaidana masana masabu thabak pijanaba hotnaba naha kaya tholaktuna atopa thabak fangdriba kaya da anauwa mangal ama piba yawdaba nate maitai pangal singi maraktagi chahi nauribi akhirunsu adugumbi nupi ama oide marumdom lepchaba ngamnaba kana hotnaduna ngasi mai pakpa entrepreneur ama oiba ngamle haide Pony TV na akhirun unarubagi paudam ama Imphal East ki manung channa leiba hata antha kholadagi Mohammad Firoz amadi Latifun Kuresigi macha manga gi manungda mari subi oidibi chahi kuntaruk surabi akhirun maitei pangal gi marakta fashion designing gi lamda mai paklabi entrepreneur ama oirakli apokpa mama gi matung induna ngalingaidagi fi tubagi thabakta mateng pangba haurakhi adubu ngasi lam asida matik chana mahai tamduna masa maromdom lepchaba khakta natana atopa kayabusu hingnabagi lambi sembiri da isanupi akhirun se ma class 10 se nang exam se thado udana hai kanda ai lai tam ning di hai re adoi di phare nang phituba se nang mapung phana taurage ra hai hoi adoi di ai taurage na ma se hai jere eba ko phare adoi di aina ningamba line ne ado nang na sana mapung phana bo na roina ma se training mafam sing se mana chatki haiba training mafam sing se da training se thai yum da soina dum takpi tambi mapalam da thabak tauramlaba akhirunna Manipur da amuk halaktuna English singani ga tara tarukta masagi oiba workshop ama hangduna masana masabu thabak bizari maitai pangal singi fizol angang singi fizol amadi school uniform sing tuduna matam matam gi matung inna tha amada lupa lising tara dagi lising kuntra fawa mai pak na tan bangamli se ai tha da maximum adum 8,000 10,000 adum na adum to bangam season ge matung ele festival maya gumbada de adum khayam phangai 10,000 abab adum phang bangam me aduga school season matam da de adum ai school ani contract to banina adum 30 abab te tan bangam adubu mahaki thabak ase pakthok chawthokna hena masak thokpa thaudang ama longningbagi wakhalon leiri adubu manglan asi mangphauna na ba honabada laingaki maikaidagi senthang kharadang oirabasu fanglakadi nungaigani haina fomdorakli camera person tombaga loinana paudam jaribi Dayapati Pony TV Manipur sarkar dagi khitang mateng pangbiyo haijaninge kayino habada aina yawan hotna jabanina ai mayam gi mating tawning maduso ai tobo ngamde khoi Manipur lairiba puna Purukta minariba nupi makaise tawning badi kaya amane tawba ngamjadaba mayam laire asigumba se su khudong chaba pina bagi damakta Manipur gi sarkar da
ꯑꯩ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯕꯤꯌꯣꯅ ꯍꯥꯏꯖꯅꯤꯡꯉꯤ ꯍꯟꯅꯕ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯔꯝꯒꯅꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯗ ꯂꯩꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯆꯥꯃꯗ ꯆꯥꯝꯃ ꯁꯣꯜꯕ ꯇꯧꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯔꯨ ꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯇꯤ ꯍꯣꯠꯅꯔꯝꯒꯅꯤ ꯍꯥꯏꯅ ꯍꯦꯜꯊ ꯑꯦꯟड ꯐꯦꯃꯤꯂꯤ ꯋꯦꯜꯐꯦꯌꯔ ꯃꯤꯅꯤꯁꯇꯔ ꯁꯥꯄꯝ ꯔꯟꯖꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯏꯝꯐꯥꯜꯗ ꯂꯩꯕ ꯗꯤꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯐꯦꯃꯤꯂꯤ ꯋꯦꯜꯐꯦꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯁꯥꯄꯝ ꯔꯟꯖꯟꯅ ꯆꯤꯌꯔ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯄ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯐꯦꯃꯤꯂꯤ ꯋꯦꯜꯐꯦꯌꯔ ꯁꯔꯚꯤꯁꯦꯁ ꯃꯅꯤꯄꯨꯔꯒꯤ ꯐꯦꯂꯤꯁꯤꯇꯦꯁꯟ ꯀꯝ ꯏꯟꯇꯔꯦꯛꯁꯟ ꯄ꯭रोग्राम ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ngasi thauram aduda Health and Family Welfare Minister Sapam Ranjan, Directorate of Health and Family Welfare Services ki Director in Charge Dr. Dihe Mao, State Immunization Officer Dr. T. Manihar Singh, District Immunization Officer DIO Amadi, District Family Welfare Officer DFWO Singsu Saruk Yakhe. Mahagna makha taraduna hai yumda vaccine kapiyu haiduna chatlaba fawbada Manipurda vaccine kapagi chang yamna nemli. Miyanggi response aduki matik tappe. First dose phawba kaptaba miyoi kaya yauri COVID ki laichat asi amuk lakpasida miyamna soidana make kathokpiyo chahi taraga nipandagi yankhai mapan phawbagi manungda leiba miyoi sing hayengdagi booster kappa hauragani hariba asi Manipur ki vaccination center singda kathokpagi khudong chaba piragani miyamna soidana make kathokpiyo haina appeal tawkhe we Manipur की vaccination की response है तो यहाँ में तब we have even human the संग the dominant की मतदान होने हम तभी but that response to this क्या will be going on तो भजना तो हमने response to की मतुंगी ना centers increase the work for part of the planning of the student of the like so 18 plus 60 plus we have the year 18 dagina was 59 60 18 dagina 59 तो भी किनो so the block से yamna तो थोड़ा कुछ भी responsible मतलब and मैं हम दाई नसी media की shows that appeal तो जरूरी है booster खतरना था कोई मैं हमारी तो नहीं even first dose को काफी and मैं हम चांदी लूना कोई COVID की मुझे का मों kasi haigal iba ni music COVID is not over as yet and after vaccines they are haan the ato to la ko ki officials saying they are always there I'm ready to lay and the vaccines itni main kathur biyo Martyrs and Freedom Fighters family members in the Justice Committee on Anglo-Manipuri War, English Chamapan Madifutara Mathoi Amadi, Martyrs and Freedom Fighters Kanglai Paka Kusam Naragangase, Press Club Cha Anglo-Manipuri Landa, Laikidraba, Athoba Singe, Imung Manunga Unabagi Tauram Amapang to Cray. Tauram Aduda Justice Committee Chairman, Yunamcha Dilip Kumar, Justice Committee Chief Consultant, Heights Ibotom Bikuman, Kangla Magi President Y. Lady Laima Amadi, Kanglai Imaluk ke President R.K. Sanahan bisu saruk yakhe. Paumi singda wangang bada Justice Committee ki Chairman Yumnamcha Dilip Kumar na fongdok ki bada Justice Committee na Anglo-Manipuri War English ngamaga chamapan marifutara mathoida laikhidraba singi matang da hawalak liba naha sing amadi Manipur gi miyam singda khanghanaba University Board of Secondary Education amadi Higher Secondary Education gi syllabus da hapnabagi pandam da khongjang asi changsilakpani haikhe. Mahagna makha taraduna Anglo-Manipuri War English ngamaga chamapan marifu mathoida thawai thakraba thangal general amadi pauna brajabasi khakta natana miyamna masak khangdaba atai atoppa landform aduda thawai thakraba miyoi sing adubo thizinna ba haiduna Justice Committee asi semlaga landform aduda saruk yakiba miyoi sing adugi khongol liduna miyoi yankhai rongi matangda khangba ngamkhibaga loinana miyamna su masak khangnare amadi makhoi gi charol surol sing aduga unaduna makhoi bu miyam gi mamangda masak takpani haina su phongdokhe हाइबा थोबसिंग असि थोबो यांखै असि मागी मफम चाना मितम थिननबा सरकार दा हाइजबा होजि थिंगिबा कयाम सु यावरे अदुगा लोइनना असिगुबा याम मरु अरबा हिस्ट्री की तांकक असिदा लेरिबा बोर्ड ऑफ सेकेंडरी एजुकेशन की अदुगा काउंसिल ऑफ हायर सेकेंडरी स्कूल की मणिपुर यूनिवर्सिटी की सिलेबस ता हापदना मणिपुर मियाम दा अखोगी महेरोइसिंग तमहल्लकान मसिगी मरी पांगनिंगबगी वखलोन से पीनबगी पांदम असिदा जस्टिस कमिटी ना जंक्शन जरपनी असिंग मसंसल अलिबा खोंजंग असिदा इमुंग मनुंग लेखिदबसिंग इमुंग मनुंग सु याम चाउन मतेंग पांगबिबा लोइनना असिंगबा जंक्शन अलिबा जस्टिस कमिटी की जंक्शन अलिबा खोंजंग से माय पाकपा ओइसनु हाइदना Puwari khangdana mama laibak nungsiba ngamloi maram aduna tamgadaba syllabus cha iramdamgi puwari sungsoi soidana yawhanba mathau tai haina Kanglai Park Minority Welfare Organization ki President MD Nasir Khan phongdokre
Wafam masi mahangna Manipur Press Club ta pangthokkiba organization asigi ahum suba mapok kumon thoram da phongdokhibani. Thauram adada Dr. Ranjit Singh, Founder Principal Paradise High School Thaubal, Dr. R.K. Bizen, Principal Ibotombi Institute of Education, T.H. Manihar, President Federation of Civil Society Organization, K. Radhakanta Singh, Principal Dait Kakching, Yumnam Ranjit, Principal Little Star Higher Secondary School Thaubal Haukha, K.H. Bineta, Unit Secretary Kakching Khuno Maira Paibi Welfare Organization, Sumati Saugrakpam, General Secretary All Manipurians Guardians Organization Sergya K. AMD Nasir Khan haikibada look asina safong lakiba numit asiga mari lainana Maitei Pangal Singi Maraktagi handak pangthokiba class 10 gi exam da position lawrakraba mahiroi sing amadi June manga da pangthokiba general knowledge competition ge makok matang takraba mahiroi sing da mana piruna puning thogatpani adubu laibak thibadi GK competition aduda lamdam asigi puwari da yumfom oiba wahang humfutara hangke adubu mahiroi sing na yamna nemna mark phangke Masimak lamdam asigi oinadi laibak thibani. Aikhoigi hawrakfam khangdana laibak nungsiba yaroi, ngasi pangthokliba thauram asi apunbagi saktam kaiba yaroi amasung tungi mirol kansi haiba thimda pangthokpani. Look asina apunbagi saktam kaiba yaroi haiba wakhalonda lamdam asida singnarakpa khudingmak thawai tharabasu yare khana thodang lawdan lakle. Lawsu lawkigani haina phongdokhe. Hai ribaji ke state level competition ase ekhugi puari Manipuri iramdam gi puari ase mutkiba tai haiduna 70 mark percentage hangba matamda yamna lebak thibadi 70% hangiba mark aduda yamna sothana mahiroi singa phangkhiba gi mami saum taki aduna ngasi gi leiba paliba lainga singda hainge badi iramdam gi puari khandrabadi ekhugi na tawriba afaba ngasi gi lawramiba print electronic media lawriba thodang khudima ngasi gi layang lawramiba thodang Aikoi puari ko khandrabadi hawrapam khandrabadi aikoi iramdam bunu siraloi haibasi kanglaipak minority welfare State asida leiriba battalion mangagi homeguard singna ngase Imphal Tidim lambi gi Kaisampat Junction dage Imphal International Airport fawgi lambi da sit sengkre Nongmagi oina pangthokkiba social service camp adugi matangda wa ngangladuna All Manipur Homeguard Employees Welfare Association ki President Yanglem Mangina haikibada state as a leiriba homeguard ki battalion manga haibadi Lamphel, Imphal West, Imphal East, Thaubal amadi Bisnupur ki personal singna ngasigi social service asi pangthokpani Laibak asigi Prime Minister na changsilakliba Swas Bharat ki khongjangda saugatpa amadi lamdam ase CM na state asibu lu nana lehanabagidamag changsiliba khongjanggi sarukta mateng pangbo oina ngasigi thauram asi pangthokpani Association asinduna tangkak naina social service camp yauna tongan bathabak torom kaya paikatuna lakli lamdam ama lu nana thamba haibasi khundaminariba aikoi khudingmagi thodang ni khana Lauraba matamda da chawkhatpa lamdam ama oihanba ngamgadawribani amadi sizinaba loiraba polam sing aikhoina mafam chana hundokpagi hainabi thamsi haina makatakhe Manipur gi puwari da Chief Minister amana miyamda haidokhiba wa ngakpa ngamdaba haibase handaki CM na ahanba oiramgani Hauzik fawba thabak haidokpa ngamdaba haibase laingaki kari karamba aronba agenda leibano miyamda khanghalu haina All Manipur 10 and 11 IRB RFN 2019 based JAC Baiba Boys completed candidate ki secretary Kaithe Lakpam Nawbana Khudik Piduna Thadorok Bacharol asna haidi Lakliba July kun fawgi manungda IRB gi fal haidok tabatarabadi JAC gi oiba akanba ihaw hawnaba sem saba loire Masida tholakpa afafata pumnamak laingak na pugadabani amade haidokhiba wa ngakpa ngamdrabadi moral ground da form thadok piro haina ngarang thadorakhiba charol asna makatari Manipur gi mapanda khundariba Manipuri singna makhoigi pari puri ki hawrakfom oiriba Manipura khongol liduna athauba singi mafamda haikat lekat tamba amari maru oiba laifam singda lai khurumba lakpagi saruk ama oina kangla gi laifam nenda lai khurum luraba matungda ngarang Assam gi hozaidagi lakpa kangbu amukona mapung oiba thodang lauduna moirang thangjingi lai committee gi maru oiba miyoi singa unahan ki baga loinena thangjing lai shu khuram kre Hozai dagi lakpa kangbu adubo moirang apunba maira paibi ima luf amadi kege moirang kendra apunba luf na harauk tayam okay moirang kendra progressive front gi loishangda moirangi MLA thongam santina hozai gi maitei singna makhoi gi pari puri gi khongul lirakpa bu ikai khumnaba utuna lakliba mioi singda lengyan fi amom khudol tamkhibaga loinena moirang kanglai rol ga mari leinaba lairik kharus khudol tawkhe
Amukogi loisangdagi moirang thangjing lai khurumnabagidamak khongsankiba hozaigi maitei sing puduna chatpagi khongchat aduda amobagi mihut singsu yaukhe Assamgi hozaidagi lakhiba kangbu asina July 19 fauba Amukogi loisangda laiduna Amukogi thongmi singa loinana Manipurgi atei laifamnen kayadasu chatuna lai khurumbaga loinana athoba kayagi mafamda yata famdasu haikat lekat tangbani hairi BDF Guardian Association Thawagi President Khundrakpam Mema Amadi General Secretary Moirangthem Binodini Anina Luchingduna BDF Singi Nupi Angang Kaya Ama Yumdagi Tholaktuna Thawbal Khangabok New Bazar da BDF Singna Taliba Demand Sing Pithok Pinaba Wakat Mifam Ama Phamdana Laingaki Thawongbo Pendabagi Phongdokre BDF Singna Chahi Taraga Humdoi Hena Iramdam Asa Lairiba Miyoiba Khunai Asigi Lanthum Ngak Senduna Chanti Leiba Mara Chetpa Lamdam Ama Oinaba Honaduna Lakpa Asibo Ngasigi Lengang na Masak Khangbidana Leishinbabu Pendabadage Ngasidi BDF Singi Imung Pumba Tholaktuna Ngasigi Wakat Mifam Asi Phambani Miyoibagi Hak Khongaungnabagi Saktamna Afaba Lengak Ama Leiri Haiba Utpa Yaroi Afaba Lengak Ama Thabnaba Honabada Chap Manaba Midyeng Ama Yangfam Thoi Ngasigi lengang na afaba lengak ama leire haina lauriba ase chinda lauba khak oihandingde thabak oina utpi duna maduna leipak miyam na thagat haninge Aikhoina nungtigi hingbada sizinariba changdraba yadraba jari thaiba mayam set inaba firol angang lairik tamhanabagi maigi isingi khazna thibagi amadi masigi mathakta ana ayek yarokpada layingnaba honariba deba karma luhong khunong bai poring mayam pinaba honariba khudingmak ase matau karamna lengak asna makhoida piriba thagi khusumal asina sinba konagani BDF Singna Thagi Fangliba Kusumal Asidi Tasengna Hairabada MLA Minister Amagi Macha Amagi Numit Humnigi School Chatpada Amadi Athum Ahau Amasong Macha Adugi Nuaina Bahonabada Tauba Kharcha Nadum Heli Haina Haibada Haiman Bathokdoi BDF Singna Matam Kuinadagi Tanduna Lakpa Demand Sing Maru Oina Makoigi Thagi Kusuman Hengat Pinaba Tha Taraga Humdoigi Honorarium Sabinaba Service Ki RR Seminaba Tonganba Battalion Lingbinaba Service Book Sembiba Pension System Thambinaba Amadi Aranba Ama Taurubagi Kudakda Service Tagi Lautokpagi Mahot Inquiry Taubiduna Haiba Demand Kaya Ama Government Asset Takshinduna Lakpabo Demand Ama Fawba Ngasigi Lengang na Pithok Pidana Khanabidana Tubina Matam Sangna Namsinduna Thambibabo Ngasidi BDF Singi Mama Mapa Nupi Angang Hupna Lengak Asida Pendabagi Lengang na Tabinaba Ubinaba Wakan Mifam Silaga Fambani Masida lengang na miyoibagi minungsigi khalaga amadi miyoibagi hingbagi hak masak khangna BDF singna taliba demand sing ase pithok piduna amadi wakat mayam ase ngasigi lengang na khangbirutragadi masidagi hena kanba khongjang kaya ama all Manipuri oina Guardian Association na lengak asigi mathakta changsilakpada district asigi so mapung fana hanba leitena sagotkani haina khongjang loisingna phungdorakhe Civil Organization Mera Paibi Loop Singnaso Mating Pangbiyu Loina Masigi Makatarakpada Tolakpa Afapatagi Tekchak Pumba Ngasigi Lengang Pugata Ubani Haina Jackson Wathamke Matang Star Break Amalomina say Pony TV na makhal mathel gi thoram sing sandoktuda miyamgi seba tawjari masida hena mai pak na bagidamma Pony TV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM ki channel number 142 da miyam na meeting tabiduna mapung faba channel ama ohenbiyu hena mai pak channel ama oina bagidamma Pony TV ki contact number 9362531104 da contact tawbiro Makada pijariba contact number natraga email asida miyamna suggestion pibiraknaba hajari miyamgi suggestion bu khawrangna ngaijari Matungda mayam mataram okchari Forest, Environment and Climate Change Department na Manipur Plastic Policy Englishing ani kuni thoigi matung ina single use plastic sing athingba thamkhrabaso Imphal Mayolgi akoibada lairiba dukan singla yolamba thengnabadage Manipur Science Federation MSF na ngarang fagat khre
Juri parking manakta laiba Amen Plastic Allied Production, Drum Salagi Trepti Enterprises, Alu Gali da laiba Arcade Trading Amadi, Ganesh Soptagi Single Use Plastic Polam Sing Ase, Yolambadagi Fagatuna, Manipur Pollution Control Bona Authorized Tauba, Authorized Collection Center da Lambi Sem na Bagi da Magsinaragani, Loinana, Enforcement Authorities in Atubada, Ahen meeting Changbiduna, Tinkraba Polam Sing Ase Fagatpio Haina MSN Tadorokpa Cherol Amana Haide. Kairao Makting Gram Panchayat Urup Manga Leima BLF na Manipur State Rural Livelihood Mission MSRLM Amadi Uruf ki akoibada lairiba club sing Amadi organization Singapuna Kusamdana Sinduna ngasi nongmagi oiba PPRP Achievement Mela Ama Infal East ki Manung Chanba Uruk Mayay Lekay de Laiba Uruf Funal Ningthaw Telhaiba Community Plan Achievement Mela Kairao AC MLA Lauring Lenga ki department kaya Amadi self-help group sing apun bestol traga mapan hangdokuna Lengang na BLF Amadi self-help group sing da piriba tongan be scheme sumbu kahanba Amadi kana ba kaya pikiba mela adu Jagat Siri Siri Desawala Panti Kuntusan tongan aina yang bersepi bersih kita mungkin bersih mai kiri livelihood ronglo SMM MIS Guru Mayung Pabita IBCB ETC Prem Kazingmai Amadi Kairao Pemertani Sapi Lamre Hauranga Mari Lainana MLF and self-help groups Yama Assessor Yaba Matamda Yariba Mokai Aikui Irandam Irai Kaidu Mui Singna Semja Sadaba Polam Singna Hena Putok Tibangam Navadi Aikui Setmin on the Hena Kanaba Pangani Jagat Siri Siri Desawala Panti Kuntusan tongan aina yang bersepi bersih kita Soal hari ini saya masuk posisi mafan lagi lalu yang betul betul jadi bagi lagi ni bah biar biar sosial betul mana di sosial itu satu pion na kalau potong komput potongnya karena mana apa mana masih gol itu karena gol kan yang kedai gol itu karena gol bersih lagi na apa yang sahabat mana lagi tu ya sosial gol mana sahabat ini kiat tu apa nanti among dah apa yang sosial gol apa among tu ada di acara hawaii jalan tu yang miawi semua itu orang masih sendiri jaga sini so Kalau makin sih begitu, saya pun memang orang macam makin sahabat asal program itu, makin di dalam jaga di publishing dan pengadaan itu. Ekonomi itu, central publishing ada lagi ada kalau sama tu apa ini mungkin jadi sahabat, jadi kecil jadi pot juga mahu tahu apa. Lekas sih sahabat posting itu macam. Untuk kita kata dia nasi mungkin bukan sudah jadi apa, macam tu sekarang dia kalau. Chahi asida pangthokiba general election da Sip Sena da Miref oikiba miyoi ahum party asidagi tantok lei miyoi amana tantok pa natraga tantok taba haibadu khanaragani haina Sip Sena Manipur State Unit ki President M Tombi na phongdokre ngarang babu parada laiba party asigi office da pangthokiba paugi mifamda M Tombi na hai party asida Miref oiduna election thengna kiba TT Haukif Toizam Deven Amade Ninghor Jazona Sip Sena Manipur State Unit Amade President gi ayaba yaudna Central Head Office da Sen Pirakna Bahairamba Aran Bawafong kaya Fongdokpa Amadi Party Office da Nong Matalaktaba Phone Taurabasu Pairaktaba kaya asina ngase Sip Sena Manipur State Unit na kumna khanaraba matong makoy ahum tantok pahaina warek lawre Adubu KH Ranjiti Masagi Maral Yazaba Maramna Party dagi tantok pa natraga tantok taba adu kona khanagani haike M Tombi na makata na hai Fongkiba mifamda laukiba resolution da Maharashtra da Sip Sena Amadi BJP gi anawa government amal lakpada harawa phongdokpa IMC Jila Parisad Amadi ADC election da midef thokna naba hotnaba Amadi Central Leaders ka pau phonwaraga lorakpa waref na amatta oine yanaba haiba waref sing loki haide State Unit ki ayaba yaudana Central ki Head Office ta satuna Sip Sena gi sana kanun ngaktana sel thonga mari leina mo phomda Sel ki matin pangnaba State Unit ki ayaba yaudana haiba si masi chana daba tona daba adugumba oibana maram orakanda makhoi si koigi sigi mifamda komda khanalera matungda moisi koigi parties gi tanthok paina koi warep si laure Juri Bamgi Kalinagar Part 2 da laiba Bardas Union gi Community Hall da Human Resource Development Organization Haisar Dio Juri Bam branch Sinduna Jayul Taruki Entrepreneurship Skill Development Training on Garment Making Training ngarang lotion kray
Thauram aduda TH Purnima, Jiribang Municipal Council Ward Number 3 ki Councillor Sinam Sangirika, Vice President Haichar BO, PT Rani, Assistant Professor, DD College, Apun Bajiri Maira IB, AJMP ki Sagapam Susila Devi Amade, Juri Imam Maira Paibi Apun Balov, Jimpal ki President Aton Asangri Devi Namathang Sina Chief Guest, President Amadi Guest of Honor Election Yaki. Ngasi ki lotion bagi Thauram asigi matangda, Human Resource Development Organization, Haichar BO, Jiribang Branch ki General Secretary, Ketrimayum Biren Aikibada, May Thagitang Taritagi Chayota Chumna Independent State Skill Development Training Program Kasi, Economically Weak Kayama Naktagi, Special Training Asi, Board, Manipuri Makada Tawsaban Training Program Amani, Masida Train Tawaba Instructor Marina Akibiki, Training Sing Asina Silcharda Pangapa Exposure Program Sing Social Yarbe, DIC Silcharda So Training Sing Asina, Pangpaya Bamating Pangi Haiba Wafung Loina na DIC Info is na su PMGP ki mapada certificate from training sinda kana ba pi bagi wafam su leire hairaduna training ase yawi ba niyo shi azina masa kana ba fangani ke hawam na sila pada training te yakini niyo sinda sa ke Koi tongan ba koi training sing hai instructor single wena na don imphal da ki bhawa instructor ama yam designer ama ini sigi makha da ajan multi intro ba miyo ma kunna moi marina leadership ki lo bi ka koi training ni phu da koi mapum pha ba training ama tawa ba matung da exposure program so koi silcher gi DIC ga kusam na ga tongan ba silcher area da koi visit tabjare hari bisida yam full oiba adugumba mahi charagani haiba wakhalom siga loinana akoi DIC gi de silcher gi DIC commercial industries ki EDP ki section dagi aduki mati ka harauna moina mating pangani kana gumbana ma hange na project ma sage haragasu moi free of cost ka hari bar project ko moi sant sandana mating panjage haiba wakhalom thamira ko loinana asina hena diribang gi oiba industry to khatada apung phagani haiba wakhalom da miam Senjam na ba hujik loina ma kapegi train tawra certificate phangaba ngasi validity function na sida pi certificate sina moi de hena kon chaba phagani haibe sima ngasi su Manipur ki district khara da petrol ki mamal hengat handa leiba thengna ke Bisnupur da petrol ki mamal paisa sino 10 ama sino Churachandpur da paisa ama 10 ani Kakching da paisa sino 10 ahum ama Thaubal da paisa sino 10 ama mari Infal West paisa sino 10 ama ani hengatuna petrol liter amada lupa chamaga sumna ama 10 ani lupa chamaga sumna ani 10 manga lupa chamaga sumna ama 10 nipan manga lupa chamaga sumna ama 10 mari amasong lupa chamaga sumna ama 10 ahum piba thengna ke amadi Infal East petrol gi mamal paisa sino 10 sino taret hanthaduna petrol liter amada lupa chamaga sumna ama 10 ani mari piba thengna ke Atai atopa district singi oina Chandel da petrol liter amada chama sino chama 10 tarit sino Jiribam da chama sino ahum 10 ani taruk Kangpokpi da chama sino ama 10 taruk sino None da chama sino ama 10 taruk ahum Frejol da chama sino ahum 10 tarit ama Tamenglong da chama sino ani 10 taruk tarit Tengnaupal da chama sino ama 10 nipan ama amadi urkhul da chama sino ama 10 mapan piduna ahong bakari su lekhide Sri Lanka da economic crisis ka mari lainana khongjang kana changsilingai chairakta president Gotabaya Rajpaksha na Maldives ta chen khraba matong Ranil Wickremesinghe Sri Lanka gi acting president ohen bada opposition na yakhidre Laibak as the economic crisis mayuk nabagi chang ase President Gotabaya Rajpaksha na President from dage thado u haiba yarakta bambi kuptagi hengalakpa ga loinana khoishaung naraba miyam na Ranil Wickremesinghe bo Rajpaksha na khanba misak oibanina acting president oiduna lenga ki chukli paiba ase yaning de haike panma yabadi speaker Mahinda Yappa Avewardena Rajpaksha ase president from dage thadok lagani amadi tha asagi tangkunda anawa president khalagani haina lauthoki ba laikhrabani marak sida prime minister gi office chamna thomjil lakhiba protester sing ado tankhaina ba police na tear gas kapada chahi kuntaru khakta ngai ba mioi ama laikhidra haide
Union Health Ministry gi data gi matung ina India da haukiba pung kunmari asida nauna COVID-19 positive oiba miyoi lising kun chamga kuntra mapan thengna kre lising taraga taruk chamriga marifuni thoina laina asagi fagatki amadi miyoi kuntra ga nipana laikhidre masiga tharaga hauzik fawbada laikchet asna maram oiraga laikhidaba migi masing puna lak manga lising kun manga chamanga yankhaitarit oikibaga loinena hauzik India da COVID na naduna leiba migi masing lak ama lising kuntra ga ni thoi sumna humfutara taruk oide positivity rate na chada manga dasmik amasino oike amasong fagat pagi chang na chada marifutara nipan dasmik mari mapan oike aroy bada mari pa mana pizare Anak tahaydo iba class and exam da 90 sumo portion takini sabang file ni pawdam Pony TV na sanong trabaho niya na ito na kapit magkakli Lai nga kitabang ngay da na isa na isa po sa magpidya na na ilong lumit na bang mabihay na may day panggang marakagin at yun ang sunod ang makoy ng kapit Pawda Manipuri vaccine kapi kijang haina Dr. Sapam dan nanimay pray Amani India la ho kiba pung kunmari da nang COVID-19 positive oy bamiyoy lisin kun chamo kasama ban na tre amani may kuntrangan naman na tre Matang ista nung chilgi Pony TV News Update Jare